Haukiba tang mapanda watha lambi Santipurdagi nupi ama lau shuringeda kuki khulai paibasingna nongmaina kaptuna hatamlaba matung ngasi ayok Dampi Reserve Forest Range sagi kuki khulai paibasingna maitei khul tamna bom amadi nongmai round kaya kapsilaktuna attack chatharkre maitei khul ngakpa ma makhongda nongmaina panbadagi sokle Maitei khul tamna nongmai kapsilakpagi thodok asi ngasi ayuk anganba chaurakna pung 3 rom tarakpa aduwaidagi haurakibani Kuki singna chatharakhibai attack adugi paukhum oina khul ngakpa singna so handuna nongmai round kaya kapki hairi thodok thokfamdagi fangba pau amagi matung inna Kuki khulai paiba singna attack chatharakhiba adu Fogak Chau Ikhai Police Station akonba Saiton Litan Pokpi Muslim Lekaidagi Khuga Turel Lanthok Lagalaiba Dampi Reserve Forest Range ki Chingsang Pareng dagini Chingsang Pareng asida Kuki khulai paiba singi bunker matik chana lei hari Kuki sing bunker sing asida leiraga maitei khul tamna nongmai kapsinduna attack chatharakibani Nongmai kappa pau adu hek fangbaga Bishnupur District Police amadi commando gi team sing mafam aduda changsinkre haujik su akan ba mawng da khuthoknari haujik ta fangba pau amagi matung ina maitei khul ngakpa amad Kuki singna kaplakpa nongmai maruna makhongda panbadagi sokli hairi Boleh kamu pasang